ngasi phone ki bise phone sing digi maruwe bi I pausing khongka charaga Manipur top channel gi maike digi myam da thamjagi ahan bada ngasi phone ki bise phone gi editorial kalam dagi content amo ina lakho charaka na myam na thamjagi board phangna ba haijilakanu tawgada ba ngamgada ba da hayu haiba content si myam da thamjagi Manipur gi taragani thoi subi state assembly gi mikhal February 19 amasu March 3 da tangkak ani thokna pangthokna gadabani masigi dama ahan ba phase ki notification phaoba thokre ahan ba tangkak ta pangthokadoriba district manga gi assembly segment kuntragani panda merep oigadaba singi nomination paper sing February 9 English ngani ga kungani thoi phaob gi manungda bisinara kadoribani merep se sing bisin bagi matam loiraba matung scrutiny pangthoklaga merep oiba yaraba singi manungdagi laukthokna khidaba merep singna election sida lamba tawnogadoribani hairiba process si March 3 English ngani ga kungani thoida pangthokadaba ani suba phase tasu sa manana pangthokadoribani isam samada pangthoklagadaba election sigi thabak thoram processing pangthokpa haurabani adubu election gi notification singba thoktuna mikhal gi process haurakpaga iroinana political party singna amasum independent merep oina mikhal thengnagadaba singna tawrakadoribasi makoina vote fangnanaba voter miyamda wasakpagi thabakni thabak sisu sinhai oinaga mikhal ga mari leinaba meeting da rally da house campaign singbada hairakadaba nati ayiba document manifesto oinasu puthokna karakadoribani thawong si democracy ni hairiba lengak lon sibu satliba lebak sigi masani lebak sida mikhal pangthorakpadagi adumak satnaduna laklabani handak sai gi oina mikhal pangthoklagadaba atop state mari desu tawnarakani Manipur desu soidana tawnarakani hana tawkhibana tawkhre tahodaba kangbu gisu tawnarakini mana pamjaba maming sing thonaduna wasak pareng saknaraklagani adubu tanjasi yorakpada mikhal sida merep thadok saruk yagadoriba political party singa masum independent candidate oina mikhal thengnagadaba miyoi singda haining libadi board yamna phangduna kanabani haiduna ngamloi doba amasum oithokloi doba wafam kya panghai da haijilakanu ngamgadaba madi oithokadaba sing khaktamak hayo haibisini maramdi ngasigi voter miyam adungai desu natre internet ki matam oibigi haunaba mina kupada masa gi Khudong bida khangningba taningba masum uningba punamak sitnana khangma ngamlaba matamni oidaba lonam namthak oida padaba sing pangang da nganglaga pangsak saklaga voter miyam bu hekta humduna puba yaraba dauna haujikti yararoi haibani nungtigi hingbuda tangai fadana sangba sel phawba furi khaw sonanaba pisilabsu boti piningba miyoida pibegi thaudok mamangi mikhal kharadigi thokpa hokrabani wasak parenga selamasu muscle power na hekta yaragani haibigi wakal du suthado hauzik state sigi miyamni hingliba punsi mahing yumlai kairei setmilon masak muna khangdoklaga kari tawgadagi kari karamba thabak thoram sing packet kadagi haibadu munna khantharaga wa nganglau amasum wasak saklau ngamgada bahirau ngamloidaba singdi miyamna yanabani board fangnabani haiduna haijilakanu haibani hairiba singse sida haujikti state sida lairiba issue sing loina yaurabani aduga khwaidigi mangjil thana soidanasu ngamnanaba honadaba yadaba thabakna singamasum tamgi miyam amata oihenba mapan thongda khakta ma thong manare nungsinare haiba nataba lebaki thauram singda saruk yaminare haiba natana asengba masak oiduna uhannanaba honagadabani haujik pikraba state sigi singmi tami sing hekta nungsinadre yanadre natraga nakpak tanare haiba nati apunbagi saktamda maring marang hangadaba phibam udri adubu maikei kyadagi pirakpa sapuna yaisinkiba singsepti haujik thumna sangduna lairi masi makha sangthalaktana satuk hobu sangi thabak sidi lambi thong sangwatpa train lambi yauksil halakpa infrastructure sing sunaba lehalakpa scheme kyagi sakthung manana yenba khaktana yaroi thamoi nungdagi makhong sengna hauраktuna singamasum tamgi marakte emotional integrity purakna bohnagadabani honadi habenati mamangi lengak singna miyamgi loop singna honaduna lai adumakki mahaina bo haujuk phawbada phibam kahalaktribani adubo sekta section laklaga amasu aigi haiba ama hekta yori madudadi Manipur si khaibok tabada natana masung mari manga thoklagadra haibigi mi paiba pugalai maramasina masi hana taw
ngamnabasu honau ngamloidaba oiroidaba wasak salakano Chief Minister phaoba apaspa lathokpa ngamloi khangbanina matang charaga Touni Hairakhribasini haiba ngasigi editorial kalam si myamna thamjagi aduga pawsi lusinjarak poina topa I pawsung myamna thamjagi myamloi fo miyeng tamina saina su channel sigi mekedi gi myamna thamjari atopa pawmana ticket phangde haiduna party ki losing basingmu lana uhan bigano pangthokadoriba mikhalasida BJP ki ticket tanarama miyoisingna ticket phangde haiduna party asigi center amadi state ki losing basingbu miyamda lana uhanna bohonarakpasi yamnamak laibak thibini haina langthawal esida BJP ki merep oiriba karam syamna phongdokre wafam basing asi BJP langthawal mandal na sinduna langthawal kunjada karam syam okpugi thauram pangthokiba thauram amada magna phongdokibani Pau mi phamadura mahakna makha taraduna hai isa gi ningma thungdraga malemda khwairi gi chawba political party ama oiriba BJP gi mixta thina bo hona ga dabanate BJP khakta gi oiba lengak lakna bagi pandamda survey kya pangthokduna yamna kupna khanna rabatungda center dagi party gi ticket asi lakthorakpani party asi gi damak lepkani haina lawramba miyoi kyana ticket phangdraba matung party asi bu hunduna ngangba sidi chaba phangudabadagi lamhuina Angur silli haibaduga pangkhak oigani aihak LJP da anirak thangna mai pakraba matung miyamna pamba BJP gi mihut oiraba matung asidadi hanagi board ki masingdagi hena phangduna mai pakani haibagi sapsaba thajabasu lei haina phongdokhi ngasi pangthokiba thoramadu da BJP langthawal mandal gi president M Joy Kumar amadi BJP gi tuan maruiba thomi singsu saruk yakhi haina pausna sumakhatana phongdorakli Loisilakpoina mapalamgi paung tanga hapsaramge acid attack ki thaudok mari leinana miyoi hum fare Srinagar city da masagi sai kunga mari surabi nupi amada acid sizinaraga attack tawkhibagi thaudok mari leinana yumsakesa numita miyoi hum fagathre acid attack ki thaudo du leba pokpunumi ki numidang da Srinagar city gi hawal area da thokibani Maduda masagi sai kunga mari surabi nupi ama phibam thina sokhi police ki source na phongdor khibada hiram masiga mari leinana now hauta police station na case ma register tawre amasung khudak tagi thijinba hore madu sathiba thawong case ama oibana SSP Srinagar khudakta special investigation team SIT ama semki SP Not Raja Zohaibana madugi chairman amasung SDPO Khanyar SHO Nauhata SHO Sapakadal amasum SHO Women's PS na member singni field investigation amasum technical analysis sathaba hawbada suspect amagi ming thengnarakpadagi maduna main accused oiriba Sajib Altaf Rathar kauba miyoy ma fakhi ma attack aduda maruiba thodang loramadagi SIT na maruina accused oina fakhibani wangpang sathaba hawbada accused asi nupi macha aduda interact lei haibasi khangmangki Toigo musum nupi masa adu na miyo sigi engagement proposal yadabadagi mahakna nupi masa adu bu koirum lumduna amadi inaduna laki paraba accused asina attack asi chathadringai mamangda nupi masa sigi timing sing munna khangdokhi accused asi medical shop amada thabak tokhi kumja inglising ani ga kungani thogi February amada mana thabak maphamdagi tholakhi amasum scooty ama tonglaga nupi masa adu na thabak suriba maphamda lakhi ma lakpaduda ko accused Momin Nazir sexu loinarki victim aduna numidang athengmada mayumda halakpada accusing asina inakhi amasum mangonda acid langsin ki amasum attack adu satharaba matungda accused asi mafam adudagi thuna selaga maki shop aduda amuk halakhi case asiga mari leinana ehenba evidence phangkhibaga loina anisuba accused asisu fakhen su pausna makhatana phongdorakli adu haujikoina di paus matang sa lusinjarage pathoksa gibda soiki plan khiba kya yaurs myam nangak pigene masum matam gi maruibi pausing su puduna laksage na myam na thamjari and thank you